yamna interesting oina ne ngai oibadi khoi flight fare da sarkarna adugumba chapchaba mamman le pasi masi yam phajana implement torogadi yam bhabu oigani maruina handaksi indigo flight chamri gi mathakta adum cancel torokpa delay torokpa sin maram oirakanda interview yogadaba thabaki yogadaba mayama khoi marai ba thi ba haiba tare adum mayam le mi lising kya khoi airport ta standard tawdun leba mayam su lei mogi tongan ba khoi crew member walakpa manungda duty gi suffer torokpa maduna achouba chaitheng ngo pi dar handaksi pura hue and the crime ni leisha da sigi chairak da lengangna asigumba haitare civil aviation minister na magi flight atong barasi kilometer changwa fauna lupa lising tre ka changwa doba kilometer changwa da lising ma fauna sing tara ni thoi loba aduga kilometer lising ma dingna sing angwa changwa fauna lising tra manga loba aduga kilometer lising ma changwa gi mathakna lising tara ni pa lobu da bani haiba yo fu ma tholak pase masi yamna phaba afaba khongthang ne khali handak tamo imphal to guwahati pai da lupa lising kun gi mathakta loba kunthra gi meya yoba lupa lising ahum da pai ya badu hector aduga sina achouba praja sinda awa me unagi bani leikang lo khale ba haiba tare central government na civil aviation minister khale khongthang sida tamo gi bakari opinion lem thami jet sumi handak how kiban mit kharan ni stage da akoi ki flight servicing si ekta karihani cancel to kidna akoi gi sarkat ba ko mayam ma panda sarkat ba adaki parkha thaga ba interview karikra adaki masagi mari mata ana ba yeng ba pu ga ba adaki kanu da foreign da sarkat ba mayam ma loina apan oidna hana ki schedules dudagi loina ma akai bu hen gidna awaba adum khara thena khare khudong sa ba mayam ma akoi kanu singsina passenger haigatra akoi miam sina thena khare adu hojikti amuk khara ma khoi pai ba su khara khara ti hauna rabani adu hojik sumi akoi ge kanu da imphal dikina ma pan da sakhiba any city ha batare ne kolkata wagera guwahati wagera delhi wagera or anywhere sidai sta lady ba flight ki fare si asoki mate wang khiba aduna miyam sina haukiba sahi anirom si haibatare hanya letna awaba mayunar glapani adagi na hojik to habiri duni imphal ki guwahati bo pai ba ki fare na imphal ki delhi bo sat ki fare ki su hele haidana haukiba matam khargi mamang sta paphangna akhoi gi karhani miyam da pi khiba sakfu adagi awaba potlum do madu loinmo ningsinari adugi talak tu da akhoi gi hana ki minister obiramba hojiki akhoi honorable minister khurai SG MLA Sindrona zalaga civil aviation minister daga haina dana patna akhoi kare flights ke fare sikhara handana na balwena na akhoi effort to bungam basang amada adu constantly leina na ba halaitna up and down ekta amuk wangkhat amuk nemda to ki phim si to handana ba haisa ki bu akham du su akhoi loina thena khare adu gi sumatung ina keno da akhoi civil aviation ministry na akhoi flight ki fare si sang amada thamna na ba khara nemtharaga yamna hengatna ba kotna ba hai ki bogi wakum su leki biduni aduna handak smaina to learning marks lista ngarang keno da akhoi gi government of India na civil aviation ministry na hojiki highway riba kilometer sanga phawgi flight fare si lupalising taret ka sanga dagi hendana ba ada kilometer sanga dagi na lising ma phawgi flight fare sina lising train toy adagi kilometer lising ma dagi na lising ma sanga phawba sina lising tara manga ti hendana ba kilometer lising ma sanga ki mathak ta lebaduna lising tran pan dagi hendana ba sumaina sim kan to ri ba lokthokhi pa ma ki fixed rating rate high tare ne maski sangse masi phajana ningthis na ngak na implement to ngam gata oirbati akoi afaba oigani an khale asina trana amuk akoi ki kano singsina flight operator riba akoi airlines service pi riba mayam sina makhoi gi aningba apa ma matungina amuk makhoi na karhani masti da monopoly to na amuk wangkhat amuk nemtha adaki sum to na to wase masi akoi matumuti yaningde aduna government na hojik fixed to biba sigi fair rate se masirisa adum kan to ka ningthisana stick to han bado kan implement on bado madu pami hajane